Kangpokpi amadi Churachandpur district laiba Nagasingi administration ase None district punsinbiu haina Rongmai Furuki nupi singna ngase All Kasar Road hairagasu khangnaba Tongjai Baril National Highway 37 lambi thingdura khongjang jasingkhre Khongjang aduga mari lainana Rongmai Naga Lufon Taifalong Range ke General Secretary Grace Kamaina hai Naga singna Churachandpur da changba amari thokpada kuki singna miyoi amamdaki lupa chani lauri Asigumba pibam asina Naga singda awaba mamayok na halay Kangpokpi amadi Churachandpur district da minority oiraba Naga singi awaba asi kingbituna Manipur lengak na Naga singi gaifanaba alternative administrative ama semduna district sing asida lairiba Naga singi administration asi None district da punsinduna awaba asi kohanbiyo Hiram masigi matang da chief minister ga kayarak hana unaduna wahom kaya thamkrabane Loinana lengak nasu yangshilagani amade thabak taw onthorakani haina thajaba piraklabuso ngasi fawba thabak taw onthoraktabadagi nupi singna pung kunmari ki oina Tongjai Maril All Kasar Road thingbagi khongjang ase changsinbani haina mahana makha takhe khongjang aduda Rongmai Naga Furuki nupi singna kholaw kaya amasu laukhe Hoi Churachandpur amasung Kangpokpi district ta laiba Naga sing laizariba furup mayam sina wabase government na tabinaba akhoi tawjabani masigi manung sida akoina district ke phangba yaba mayam ase akoina phangdrabani aduna hoji alternative administrative arrangement se hoji tawbibadu pambagi government da akoina haijabani asigi memorandum su akoi Chakiba December 2023 amasung 15 June July gi 2024-23 dasu memorandum oina HCM da pi khrabani adu matungda moina verbally assurance pibani assurance pibagi matungda akoina hoji yengjaba da hoji phau thabak oina pangthok pidabase akoina nungai daba phongdok jabani minority tariba Naga Furup se Kangpokpi amachun Churachandpur da laibase foreigner oina treat tawbire chapadasu akoibu tax lawbire adu khatana tana akoigi government gi facilities laizariba napsa gi PMJY PMKB hariba education medical loinamak facilities se akoi phangdrabani adugi mathakta akoina appeal tawjani mese akoi Manipur da lairiba praja punamakna akoi foothills da waraga laizariba Kangpokpi amachun Churachandpur da lairiba Naga khunai myam sibo support tawbiu haibase akoi gi appeal ni adui mathakta government side gi su nokoi gi thajaba thambibagi matungina athuba matamda akoi gi hairibagi awaba se khangbiduna thabak oina onthok pibase akoi gi pamjabani